ngasi numidang wairam phongkhiba tongan Manipuri siphongsing amasum thokiba thodo wathoksing degi maruoibi I pausing khonga saraga Manipur top channel ki maiki degi myamna thamjagi ahanmada center na MGNREGS ki thadarakpa Lupa Crore300 Henbagi Senpham Manipur Leingakna thadoktabana thambadagi lairaba praja sing awaba mayoknare bisojit Mahatma Gandhi National Rural Employment Guarantee Scheme MGNREGS ki damak Bharat Leingakna matam gi oina kaithorakpa Senpham sing Manipur Leingakna Hanjin2 thamkhibana maramoiduna lamdam asigi lairaba praja miyam singdi khusumon pithokpa ngamdaduna lairi maduna mathang sai English singaniga kungani thoigi January 10 phawgi manungda thadokpham thokpa Senpham sing thadoktabata arabadi akan bakhongjang kya sangsilagane haina Manipur Panchayat Parishad ki executive member oina thawporiba athokpam bisorjina phongdokre Wafam asingasi Porompat leba Manipur State Panchayat Parishad ki conference hall pangthokiba paumi singa unaba mada mahak Manipur Panchayat Parishad ki executive member oibitana tana sagolban sapam lerak pasoi gram panchayat block ki pradhan su oina thawporiba athokpam bisorjina paumi singa phongdokhibani magna hai MGNREGS ki khaki Senpham da natana Prime Minister Housing for All scheme Taragama Suba Finance Commission Social Security Scheme TIED amadi United Fund singba scheme singi Senpham sing center matam sana kaitharak labasu Manipur Leingakna pithoktana thambadagi mari lenaba sinmi sing kokta khut hap haibadu oire haina paw sina phongdorakli atopa paw manamo Minister Biren Hanjin2 ahakpu BJP da yauna bahirak palai Leingakna BJP na lusing basungsinaba Manipur Leingakna sigi lusing boiriba Minister Biren yamna toina amadi Hanjin2 ahakpu BJP da yauna ba hairak palai adubo ahakna kaidonung National People Party NPP thadokthuna satloi miyamna Eibu BJP da yauragani haina sandoli bisi thajabigano haina kaisamtong kendri MLA oibidana tana NPP Manipur State ki lusing ba ma oiriba Leingakna haikre Wafam asingarang numidang kaisamtong kendragi manungsana Impal Municipal Corporation IMC Ward number 9 Sagolban Mainolerekta lakadoribi State Assembly Mikhalga mari lainana pangtokiba miyamgi oiba mifam amada Leingakna na miyamda phongdokhibani magna makhatana phongdokhibadi Mikhal naksilakpaga mari lainana kaisamtong kendrada miyamgi seba tawgani haiba miyamna masak amukta ukhidriba miyoi kyagi photo handak uba phangle adubo poster na Mikhal da mai pakani haibadi lete hauji kaisamthong kendragi lerak khulak amadi lambi singda intending candidate ki poster na wai side loinana kendragi miyambu mithakanbagi thabak satharakle maduna kendragi miyamna kanabu mihut oina thagalakadagi haibadudi miyamna lepkadabane poster na lepkadabana ti haikenasu pausna makhatanasu phongdorakli Makasa tarakpo ina to papaw mana Minister let paw na lambi semgani haina laukthokibadu thabak oina utuna lambi koilas thaduna semba hokre heba paw masu ngaji phongkiba numidang wairam phongba se phongsingna maruiba paw moinasu phongli Manipur Leingakna ki Youth Affairs and Sports ki Minister oina thawporiba let paw hawkipna ma ki kendra manungda leiriba lambi kya koilas thaduna lambi sembagi thabak sathagani haina laukthokibadu thabak to onthokpa hokre Manipur ki itihas ta ahan boina kwaktha lambi da Minister na koilas thaba hokre Tenopal district ki More sub division manungda maitai community khaktana khundari ba kwaktha village asi nungju tha hek lakpada lambi koilas thabidabana sei kya gi mamangda gi khunja singna satok sasinda khudong sadaba kya mayukna duna lakli adubo khunja singi awaba si ko hanana bagi damakta Minister let paw hokipna kwaktha lambi koilas thaba hokre National Highway 102 kwaktha lamkhaidigi kwaktha village phawgi manungda sarakna kilometer 1.7 gi saruk asi ahan boina koilas thabagi thabak pekhatpa hokhi Pradhan Mantri Gram Sadak Yojana gi makhada Impal More lambi NH 102 kwaktha lamkhaidigi kilometer manga sangba kwaktha khunjau taba lambi gi saruk asi ahan boina koilas thaba hokhibani hokhiba December 19 da More da Leingakna ki makhada pangtokhiba Outreach Program Youth Affairs and Sports Minister Letpaw Hokipna Kwaktha lambi amasung More gi lambi phattaba
kaya yauna election mamangda lambi semgani loinana koilas thaba luisingani haina miyamna phongdokibani hiramasiga mari leinana ngasi moregi paumi kangbu amana hakthengnana sattuna yenglubada NS 102 dagi kwak thaba lambi gi sorakna kilometer 1.7 rom koilas thaba luisilama thenaki Indiana British dagi ningka tamlaba Panglaba Mata Manipur India da tinba hokiba sayang kai yen lairakiba dudagi Manipur da palamba tuan ba Leingakna na Technopal Kendra dagi kakiba MLA kya minister okiba kya yaukre adubo kwak tha khunjau taba lambi sembi duna koilas thagane heramba kya thabak oina onthokna lakhibani hari Minister Letpau Hokipna election mamang na Technopal Kendra gi manung da leiba praja singna lambi thong sembiyu Thaknabi ising election mamangna phanganduna thabak oina ontokpiu haikibadu minister na thabak oina utpa horakpa sida miyamna minister bu thagatpa phungdorakli loisilakpo oina topa pawmana kyamgaida mayai kaba chinja ki khananainaba mifam pangthokre mayai kaba chinja ki matangna mifam pangthoksi haibadadi maira paibi sing thokningde election gi mifamdadi tholaktuna kwajada saminaduna phaminai kada Coalitions Against Drug and Alcohol Kadana Lamdam Shidagi Mayaka Bachinjak Marufong Mutana Basangchilak Patongan Tuan Bakongzangi Saru Amoina Ngasinung Tilpungani Tabamatam the Impal East District Manungsan Ba Kiamgay Youth Pioneer Club Community Hall Kada Youth Pioneer Club Amasum All Kiamgay Inupi Sokot Taurang Lupuna Kusangaduna Mayaka Bachinjak na kunai da piba saiteng amasum masibu thengnabada miyamgi thaudang haiba hiramda nomigi ba khananainaba mifam ama pangthokre haina kadagi Information and Publicity Secretary Khundongmam Ananna Thadorakpa Sirolamana Phongdorakli Sirolasin hai khananainaba mifam adura Kiamgay Youth Pioneer Club ki General Secretary Laisam Robin All Kiamgay Nupi Sokot Taurang Luki General Secretary Ebiyaima amasum Kadagi President Hizam Priyo Kumar Thoramadugi President Member Sing Oina Saruyaki Thoramadugi Resource Person Oina Saruyaki ba Kadagi General Secretary Gitchandra Mangang Hakibada Kunai Sigi Miyam Mayaka Bachinjak Tagi Kanjanaba Mayaka Bachinjak ki matangna Khananainaba Mifam Pangthoksi Haibadadi Maira Paibi Sing Thukningdi Adubu election nakshilaglaba matamdadi laikai khudingi tuan ba candidate singi Maira Paibi Sing Thulakani amasum kwajada saminaduna phamgani haiki makhatana haikibde election gi mingda lekai da amasum candidate singi mayumda sanai yunaiduna naharol kya ama nupi angang yauna paktaknana nisha sijinaba si nongmata thingnanabagi wapamdi hairiba bot ki maira paibi singna thingnaba pangthokpadi thengnadi haikenasu pausna makhatana su phongdorakli Lushilokpo ina topa maru ebe headlines khara ma'am na thamjage center na Nagaland yawn awangnupo ki state khara dig afaspa lauthok labi yari amaromdana combined team na sathaba operation lalhoba ma digi khulai kya marum fogat mangam khre hari state sida thokpa thawdo mani amaromdana IGAR South ki makhada leiriba Khopum Battalion Assam Rifles amadi Manipur Police ki combined force now give December 13 da Thawal amasum Bisnupur district sadakiba operation da fagalaba Manipur gila holub amagi kadar pamising mamangda pothokre haines pausna sumakhata na pali aduga loshilakpoina Chief Minister in Biren Urkul district ki Lungsong Maifai block ki khunjasingna thagatpasu phongdokna rakli Haukiba December kunda Chief Minister in Biren Lusingdun Urkulda Manipur Leingakna outreach program ama pangthoktuna Urkul district ki Lungsong Maifai block ki khunjasing Leingakna tuan bi scheme kya ki khudongchaba sing miyamna phangankhiba adugidama Chief Minister bu Tuinem Village Authority Lungsong Maifai LM Subdivision Urkul District Manipur gi mekedi ki ngamkhai leitana thagatpasu phongdorakli ado hausiku ina di pause matang sa lusinjarage amasum pathosaki bi soiki balan ki ba kya yaurs memna ngakpi gani amasum hausiku ina di matang sa lusinjarage and thank you